Korongan Bukuman update ang katang miyam na tamsagi. Hausi ang ama school dagi kidnap touduna lamdeng Chingda pukhatlamba ma nanthok tun salakpadi 80 unit 18 na rescue tokre. Kidnapper singdi phaba na ngaudre makhata ba investigation gi dam police ta sinajakrane haba wapam phongdorakli. Atopa update amana innocent IM gi leader oriba TS Muivah ma ki hometown oriba urkhulda October thada sayang khagi matuna laklaba yahri. Hauzik lairi balamdam asigi miyangi punsi kadamdano Manipur miyangi punsi hingnabagi lanphamda asuki matik wari laingaki thapak inkhang tahoba miyoi khara tamakni hingbagi mahau khangna lairi basi kumjaing lisingani ga kungo homdogi me uhumdigi tholakliba Kuki gi lana sida mitai maikei furup amata national highway singamadi maru oiba lambi amata satpa yadan lairkli mashina hana lalon itik tauduna hingjarba miyoi kya karisu taubanga yadana laibana senda lambi hongbra tarakli Ben tauduna passenger service tauduna imung manung puramba miyoi kya lambi amata satpa yadavana service lepkre asu kuiraba sai ani helaba Manipur thoklibi irang asina setmi londa amadi soko thaurangi hiram kya akaiba thokliba Manipur gi irang asi lakshinabagi dam India government Manipur PR thamlakliba sahi ani asigi February 16 dagini masigi matung haukiba August 16 dagi hona second phase ki oina amuk tha taru amaga amuk sangdokre aduba PR hek lakpaga Aini yadaba mongda pairiba khulai lenga to pikhala kadavani haina laphokpagi tampaki khulnga kusingidi ayamba khulai lenga to pikhakhre adubu Kuki gi maikei gi makhogi separate administration phangriba phawbu khulai thinga loi haiduna phong haikib lekhre masida India government ka risha tawba ngamdana hauzu phawbu lairi singamasum tam haiduna ani thokna lenga ama leirabra haibisi hangbiya bo hang ama oirakli Pia lenga klaibani na Kuki singna pangtok tobu ngamloi khalamane dubo pia lenga asina karis tobu ngamdri asiguma kya asitigi Manipur gi miyam hiram khudimok sothan lairi pochagi mamalsu achuki matik wangmana nomgi sura nomgi hingjaba miyoi kya wabana makok to khut amnari thokliba lanchina Manipur gi miyam wabana khamthengla pa phawba ngasi gi miyagi mihur oiribe MLA sing punsinduna India government khong thinduna solution ama purangna bhona batai natrabadi Manipur miyangi punsi kanomda lairibagi haibisi soidana hangnaраglagani solid waste management gi matana national seminar haudokri planning wat pan Imphal city mi sinba amadi motion bi halakpani Professor N Lokendra Environmental Engineering Division Board ENDB IEI gi miyeng makhada Institute of Engineers India Manipur State Center Manipur lenga ki Environment and Climate Change amadi mahutka samnaduna solid waste management innovative solution for a sustainable future haibisida nominee satakada all India seminar ama porampat with Directorate of Environment and Climate Change ki main hold haudokre solid waste management matawkram na mai pangna sathagani haibigi matangda haudokiba seminar duga madi lenana AMU gi BC Professor Lokendra na hai lenga ki maikei digi systematic oiba planning ama tahouda bananga si Imphal city isika hena sinma madi motion ba helapani Professor N Lokendra na hai English nga magasama panga humdra paringi anganba matamda Manipur si ideal city amani haina launarami Manipur statehood phanglaba matung Government of India na fund amadi resource kya Manipur thadarakhi haukibasai tara manga sna Manipur socio economic structure sound ahongba kya aikhoina ure maramasin Imphal city oirakli rapid urbanization amadi modernization asida aikhoina masibu maintain tawnaba yam systematic oiba planning tawba mathauda hai Mana makata araduna developmental work amadi infrastructure singa sigi matangda sapsaba man systematic oiba planning leitabana hauki bisai khara the government gi miyam gi lamda encroachment tawbagi sang asi wangkhalakpani asiguma maramasna Imphal city asi ka hena sinba madi motion me halakpani hiramasi ai khoina laithokpasum loi mari leinaba authority amadi miyamna ai khoigi environment asi kai handana thamnaba puna thabak lokhutmina basang heba wapam thamki loinana solid waste management gi matang academic syllabus ta haptuna mahairoi singda masigi matang da mamutana khangana bohona basu tangai phadi heba Professor N Lokendra na phungdokhi Imphal buluna na thamna balenga ki mari leinaba singna paikhatli ba khongthang singa sida local level da leidiba club amadi maira paibi singa punna kusamnaduna sangsilabudi hena mai pakani loidana grassroots ta leidiba mahitam liba angang singa su waste management gi maramda khangan ba mathok taiki thora madura Manipur University ki Vice Chancellor Professor N Lokendra Environment and Climate Change ki Director Dr. Taurangbam Rajakumar Mohut ki Director Ngangom Utam IEI
Manipur State Center ki Chairman L. Somikanta, IEI Manipur State Center ki National Advisory Committee and Honorary Secretary Dr. T.S. Subhash Chandra All India Seminar on Solid Waste Management ki Convener Dr. Kundrakam Nemo na mathang sip guest President amadi guest of honor sing oina saruk yaki Thauram ga mari lena Directorate of Environment and Climate Change ki Director Dr. T. Brajakumar na hai lamdam asida amot akai kya mafam sadan hondorakpana mosilakli ba sidagi kannana ba mipum khudimang na magi amot pasing masa na thaudang lawduna masing hantan ba madi lenga na pekhali ba waste management ki thang singda mateng pibi ki tangai phadaba lei hai ken su paus na makhatari October 3 Sawamum Kawi Kunjaw Sarib Indigenous Pillar Miam Kusinaragani Malem gi Miam the Iram Damasiki Yalomi Masak Tak to Natamna Federation of Homina Miam gi Matingaloina Sawamum Kawi Kunjaw Sarib Indigenous Pillar Honabi Matungina October 3 Miam Kusinaragani Hina Federation of Homina Tadorak Patsirolaman Heidi Sholasina Makatana Heidi Bana Miram the Gilep Palatana Tomzilak Pakuki foreigners in the missing Yam Kalaktuna Ikogi Iram Damasida Makogi Maram Ama Makogi maram ama siem na ba matam kaya gi mamang di aron balalong kaya sa taduna lakti lamdam masig yellow mi yek saray leba prup kaya ba kuki kanglupta singhanduna aran puari kaya masing balakti masidana tana kuki kanglup ki ming hakpa nung da yek salay iba iram da masig yellow mi furup aimol anal siru sothe koiraw thangal koireng kom lamkhang maring moyon monsang amadi urumbu nung da haktuna yungli Hairibu Yellow Fruit Singashina Makoi, Kuki Kangup Nati Haina, Sangdo Kusilekri, Kuki Aron Batauxil, the Hairibu Yek Salisa Fruit Singasi English Singaniga Kungo Home to Gimme Home the Tokli by Irang Singashina, Makoi Singasi victim of Henana Sinmani. Amaram the Indigenous Pillar, as he young Navahono the Mating, Bibi Rakiba Punamapu, Ikakum Nabu Usari Haidinasu, Paus the Makatana Pali. Nupi masa mathari yalaga siramle moirang PS ki manungsan madaliba masagi sei taraga mga khaktangai dibi nupi masa masagi ka manungda thauri yanduna siramle hadi police ki paunai imung manunggi mi singna nupi masa dunga seyuk pung 13 makhairum tabada masagi ka manungda thauri yanduna leirama thengnarakhi imungi mi singna mag kudakta Laukthaduna CIC Moirang laying na pagkidamak pukhalaki do doctor na sina pukhalak lahiraki asi baksang do Moirang temporary mok na thamkre haide na su paus na makata na fongdorakli gas leak oirakpadagi worker mari sikre Maharashtra gi Palghar district ta leiba pharma company amada nitrogen gas leak oirakpadagi worker mari sikhibaga loinan atopa ani na laikatnari haina officials na fongdokre Palghar district disaster management cell gi makok Bebekanda Kandam na pungdorok pagi matung na thaudo ngarang tilpung ani makhaidagi ahum phawgi manungda Boiser Industrial Estate leiba Medili Pharma da thoki ben su paus na makatari ma naiki nitrogen gas leak oirakhiba dugi matung puna worker taruk sane hospital da pukhakian su paus na makatari dubu worker mari dingarang numidang lekat na bangam dana sikian pungdolo dun SP naiki atopo worker ani duri hausu makatana layeng li hari Ado tentang sumna miyam na thamjaram gi hausikoi na di miyam paus matang sa lusinjarage mas makata banaw update miyam punang amina sena channel sigi maikei gi miyam phamda makata na thamjari